Shorbo hiding I lit in a Tagale, I see Resurrection Sunday. Ruishu Christina Hinggatpagi, quite the Maru by Tai, Quigi Tamukta. Hinggatpagi, Tazaba Singi Tamukta, quite the Chow aside I go. Ado, Oi have a sinning, Paul as I lay. Ruishu Christina Shiba, Pumbama di Hinggatpasi, Asibu Tazaba Targadi. Madugi Hinggatpa Adu the Taja wishing to the Kaidong Aran Kumsu Pangbuki or Pum Late Madugi Hinggatpa Adugi Mapan Natana Higalam the Bataragadi, Equi Taja Wishihova, Punama Ariam Bani Haba Polna Fongopale Aduna Taja Bagi quiet Christian get Taja Bagi Pum Yaita, Yishu Christina Shiba Pumbamusu Hingatpaise. And she Asukimatic Yishu Krishna Hinggatpasi, Asukimatic Matautai, Asukimatic Matau Taba, Adugi Maramdi, Aikoigi Kayani Hinggatpasina Maram Wadaga, Nasi, Aikoina Ishogi Mapam the Samjabaja Dorimni, Shorga, Aikoiga, Nasi, Papki Maramna Papna Pazalamba Pulamba Maria Do, Nasi, Akoi Amuk Samjanaraga, Nasi. Shorgi Mapamda, I coin Ningtam Nachangba, Amasu Shorgi Punsi, Aran Kubam se Nasi Masidagi Equina, Pangba Hogadorim Haita Ebuko. Amapurasu, Nasi Aina, Nasi Tamzaba, topic to the Kaino Hamatamda Hinggatpagi Punsiedo, I could the lay Haiba, Sigi Matanga, Nasigi topic se, Sigi Matang, they coin Nainagani, Hinggatpagi Punsiedo. Eikhoida lay haiba ko Yishu Krishna Eikhoigi Tang Pansi da Eikhoigi Irak si lakpase Yamna quality leba punsi Amasung Marang Kaiba Punsi do Ngasi Eikhoida Piba Lakpani Seng Haragadi Adugum Laba Id Eikhoida Ngasi Yishuna Lakpase Seng Haragadi Adum Isham Sam the Lakpana Tibo Mama ki punsi akoi John chapter 10 ki verse 10 da koi khangi marang kai ba punsi do pin na ba lak pani na ekoi o bhange aduna atopa mi aya man khan ba lei karai khale matam da jisu na lak pa se phatta mi do aphabo ondok pa lak pani phatta mi do aphabo ondok pa lak pani na khale adubu aina hajering mu di jisu na lak pa se siram ba mi do ahing ba pi ba lak pani amen Akoina Romeo Panduk Taruki Padakulum Doida Coin Paraga di Kangi Imomaki Kudoldi Provishu Christa Lomana the Hingmane. Amen. Aduna Ngasi Ishona Yishu Christa Gimapan the Gi Equigi Puning Wakal Tawaida Hakchangda especially Equina Ngasita and one Hingamatam Sida a great Hakchang Sidasu Adugum be short a tender board Golina Hingbase Bumahana Pami. Amen. Aduna Eikhoida Ngasi Karyani Wakanda Puning the Nuaitaba Awaba problem Samasakayam Eikhoida Ladyba Mayam Sinchi Kari Degino Havamatam da Hariba Ashiba Masagi Eikoi say Karyani Ashiba a hing with the lak panina ko Untopi Banina Ashiba the lady a shigi problem Samasha with the lakaniva Adubu Ngasi John chapter 10 verse 10 have to the Hingba Panganaba Amasung Loma night Marankai Punsi to Panganaba Hingba Pangba City eternal life I di Lomba night of Punsi hai Aduna Shorang a sea I could get Tawaida Hakchangda Puning Wakal Punamaxida Magi Lomba night of Punsi na Talaga I couldn't hing base Magi Apamani Amen Aduna I could get Punsida Nasi Young Jishu Christa Punsi, young Jishu Christana, Hariba, Leprosina, Kusti Tungamido, Shopamatam, Magi, Kusti Lena, Adudagi, Prat Ninkatam, Pangil. Amen. Adugumna, Jishu Christi Punsi, or about Hingbagi Punsi, Live Punsi do, Adunangasi, I could give Punsida, Lak Pumatam the day, I could give Punsida, Angaba Pangna, Ishorgi, the Ishorgi healing token. Amen. I could give Punsi Kayagi Matik, Ibo Mahanga,
मरुओइना क्वालिटी क्या लेना अखोई हजिक ओहनबी हाइबा मतमदा ngasi taibang pan sida khusem kaya ama leina tra aidi lengli paliba kusen uwa chingtam koi jiba jantu macha macha apika apika mayam masing thiba ngamna taibang pan sida lei hai taiba ko adubu haiba ngasi mioi ba akhoi ga di mokhoi ga sukimatik changdam na yam khenei moisu punsi leirimni adu akhoi gi punsi jiga moi gi punsi ga yam thini khenei akhoi gi punsi sidi pura ishor gi oiba eternal life ishor gi oiba punsi dune ba ngasi akhoi de piri se pura yamna quality leba punsi dune ngasi bungo mahang na akhoi da ngasi piri bese aduna haidi ba lomba nai da punsi se icham cham na koi khangi lomba nai da punsi ay kana koi na lomba nai da hingba do koi na khangi nadra lomba nai da hingba hai bese dine aina haijani mududi nurok tasu lomba nai da hingba leyo ko haibadi nurok ta lei bising sia moi su lomba nai da wani hai tayo amen adu aina haijani mududi ngasi akhoi da piri be eternal life lomba nai da punsi sidi Christ gi shibiba magi katpi khiba musu hingat pikhiba adugi oiba adugi mapana ngasi aikoina Jesu da thajaba matam da ajik aikoina khangi lomba nai da punsi adugi punsi da phange Jesu da thajaba matam da koina khangi aikoi nauna pokwa lai nauna pokwa matam sida ishor gi hingatpa ahingba punsi da Jesu masama ki oiba hingbagi punsi da aikoida kari aini hapchan bi baite akoida madugi punsi do thalan bi baite ba akoi punsi se amen aduna Jesu Christna mana ashibadagi magi hakchang yauna hingkhibudo aina haijaning bududi ngasi aikoi busu aikoi gi sigadaba hakchang sedusu ibunga mahana kai hinghangani hairi amen ngasi Christna lai kribai koi se ngasi aikoi Christna hingatkhiba changna hingatkhiba hakchang yauna hingatkhiba gumna aikoi dasu madugi punsi do pigani haibase shorgi wahidagi aikoi o phangyo haibadi aikoi gi hakchang sida asuki matik akoi hakchang se ngasi ishorna akoi asengbadi akoi di spirit ni akoi gi ahumna sai spirit soul and body ha adubu akoi gi hakchang se kari sunate haibana hakchang sida adugum loba ishorgi bor sina aikoi di spirit ta leiba bor sina pungtan thalaka anda tabung panda ngasai gi Jesu da soka matam na khidabudo anabana changmangam gidaba magi phiji soka matam da pra anabaga pungka khakhibudo adugi punsi do adugi pangal leiba matik leiba ishorgi hingbagi punsi do ngasi kari ani aikoi da ohen bi haibta aikoi gi hakchang asidasu masigi bor se ibungo mahangna adugi bor do bibi haibasini ba amen akoi prabhap tasu akoi o phangi paulo gi pandu mari gi padakuni thoida maramdi makhoi bu phangba makhoida makoi hingbani makoi gi hakchang punamakta phabane amen makoi gi hakchang punamakta phabani haina masida aikoi o phangi aduna ngasi ishorna aikoi da piriba punsi eternal life habise icham chamba eternal life sargada loma nai da hingba punsi adugi wafam khakna te aikoi ne hingba matam sida pura hakchang phaba na da yektaba marang kai ba wata pa da ba asina thanba punsi duneba udurani abundant life ba marang kai ba punsi na harise aduna marang kai ba punsi sisu lo akoi gi ngasai gi hingba punsi sida sukhrabane ba loina jo haibadi aran khubam sigi aran khubam achouba package amani hai tai ba maduda hingbusu yaure lomana da punsi pap kokpi ba marang kai ba punsi na da yek to punsi blessing punamak sigai siga loina sukhre bisni yaure bisni ba adugi maramna aikoi gi punsi da ana ayektagi kokchaba ningkha tamma phangba khakta natana ngasi aikoi gi punsi da ngasai gi adugi ba punsi dugi manungda yauri se aikoi amaga nungsinaba amaga ngaknaba koknaba phawba yauribni ba ishona piriban
hingba gi punsi sida pura ngasai gi akhoi da yauri se ishor gi nungsibu na thanba punsi do ishor da jisu da laiba nungsiba ishor gi nungsiba do ma akhoi da su yauri bane amaga kokna ba ngakna ba ngamba yamna nungsina na hingba ngamba gi punsi adu su yauri bane haibadi akhoi da Krista bu phangjama tamda yamna phajaba punsi da progress tore thoklei mahai oina laiye ko gi punsi da phajaba character lichat sajat wangang sangang adu khakta natana akhoi punsi da tauruba akhoi taujaruba nomjaruba khudimakta mahai yan madu laiye aduna madu akhoi tawbagi mapan nate Prabhu Jisu Christ ki cross ki thabak adu gi mapan haibadi magi thaujal adu khakki mapana ngasi akhoi hai punsi meyam sing hai bai akhoi da chaukhatpa mahai na thanba afaba mayam sing ase akhoi da lai haibasini ba aduna akhoi hai ba magi adugum laba eternal life madugi cross ki loi bikhiba thabak aduna pibi ba punsi do maduda aikoina maduda yauri ba blessing ni aduna maduda oina akhoi mifam thangba changi aikoina ngasi oiri ba khudimak se hai ba lomba nai de ba punsi adu aikoina phangmagi maramna madugi punsi so asuki matik chawbagi maramna madugi punsi adu leibagi maramna aikoina ngasi punamak aikogi punsi da uriba mayam mahi mayam chingse madudagi lai haibasini amen aduna ai ngasi ahan ba point da ngasi akhoi jengmina gani ngasi ahan point da ina thamjabududi ngasi akhoi kibam thoktre maramdi ngasi jengna ba khuding makse jisu gi khongkha da leire haibasini amen akhoi amta jengmina si Hebrew chapter 2 gi verse 14 dagi 15 da sumaina hai angang sing asi I tonggi saruk phangbanina mahak sumasamak aduga manana saruk phangminai rani mahakna shibagi mapana shibagi matik leiba mahak pu haibadi diabol bu mangana nabani aduga mi singna ki shiba ki badagi diabol na makoi bu mapunsi chuppa apunbagi makha polal leiba makoi bu apunbagi makha poliba makoi bu thadok pinanabani haina Hebrew chapter 2 gi verse 14 dagi 15 dai koi u phangi masida ayong akoina ubase mi singna siba ki bedagi diabol makoi bu mapunji chuppa apunbagi makha polaliba makoi bu thadok pinanabani hai amen ayong miyoibagi punsi da khwai dagi ki base kari no amadam siba sini ba ki se khwai dagi kiningai oi asiba sini aki kiningai oi ba aki bagi hawrak phamje kai dai lai matam siba si dagi lai any young job punamak ki ba kudi makse siba sini ba anu siba se aki bagi hawrak phamne hai tai adugum laba apha pun mayam sing sigi hawrak phamne hai tai maru ni hai tai akoi aki base aduna lai phatabana hairiba masigi khulai se kihan base sinaraga akhoi punjalaga phajalaga tham base pamba hai tai ngasi se ado akoi khangse ba akoi na khangi Timothy da akiba hai base ishor dagi ngasi laktre ishor na akhoi da akiba gi thwai pibi te aduna kihalla kanda ngasi akhoi bu apha apunda kudong thibada mana tahalli hai base ni aduna mi singna siba ki badagi diabol makoi bu mapunsi chuppa apunmagi makha polaliba makoi bu thadok pinana bane aduna Yesu Christ gi punsi da magi ministry da any life phattabana phajan punsanba life phattaba changna leiba ot neiba khudimakse loina ningkha taman budo koin u phangeba amen any laina lai thungoi sanu mana ningkha taman ki madugum na ngasi su ekoi kari amata da ekoi langtang na roisi maramdi Yesu Christ na hairiba samasya adudagi hairiba anaba adudagi hairiba life phattabagi adugum laba thabak adudagi aikoi bungasi ningkha tamangani taman khrabani cross ki mapana lai phatabagi adugum laba kay hujik dai bodo polhaliba mahak makhuibu thadok pinana ne no cross ngasi shiraga Jesu na hingatpa matamda hairiba ngasi lai phatabagi pangal ot neiba every attack lai phatabagi thabak khudimaktagi aikoi je ngasi ningkha taman pire haibisine amen aduga amuksu kay matamda makhata hujiki verse da maramdi mahangna sibagi mapana sibagi matik leiba mahak po haibadi diabol bu manghan na bani hai
ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯁꯣꯔꯗꯤ ꯁꯤꯅꯥꯏꯗꯦ ꯏꯁꯣꯔꯗ ꯁꯤꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯀꯔꯤ ꯃꯇꯝꯗ ꯁꯤꯕꯒꯤ ꯃꯇꯤꯛ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕ ꯀꯣ ꯑꯃꯦꯟ ꯃꯥꯅ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯁꯤꯕ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯄꯥꯞꯀꯤ ꯃꯔꯝꯅ ꯁꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯇꯣ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯄꯥꯟꯅ ꯁꯤꯕꯒꯤ ꯃꯇꯤꯛ ꯂꯩꯕ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯗꯤꯌꯥꯕꯣꯜꯕꯨ ꯃꯥꯡꯍꯟꯅꯅꯕꯅꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯀ꯭ꯔꯣꯁꯇ ꯁꯤꯔꯀꯥꯟꯗ ꯑꯁꯤꯕꯗꯣ ꯃꯥꯡꯍꯟꯈ꯭ꯔꯦꯕ ngasi asiba habase ngasi ishorgi yeknabu oireba amen ishorna ngasi aikoina siba se mana sumpam pamde miyoibana siba habase ishorgi aningba sungna nate aduna kari hay matamda siba se ngasi di aikoigi yeknabu oireba amen siba se ngasi aikoi yeknabani ahanba korinthia pandap 35 gi pada 15 di 16 ta kari hay matamda ramdi mahakna yeknaba punamak haibadi yeknabu punamak mahaki khongkha da thamdri phauba mahangna पानगदबनी इकोन कोमदा मांगहनगदब येंगनबदुदी सीबने आमेन अदुना ख्वाई लास्ट मांगहनबा हाइना पल्लिबा सिदी सीबा अदुना जीसु क्रिस्टना क्रॉस द कंप्लीट मागी फिनिश वर्क अदुगी मपाना ngasi अखोइ जि खंगी ईश्वरगी जेत थंगबदा ngasi अखोइ फम लेरेब को ईश्वरगी जेत थंगबदा अखोइ फमलिबनी ईश्वरगी जेत थंगबदा फमबाइसे अवांग स्वर्गगी अदुगा मफमदा फमलिबनी ख्रिस्टगा लोयन अखोइ से अदुगी मरमना अन्ना एक लाइना लाइथोंग अबतना ईश्वर की प्रेजेंस ईश्वर लेब मफम अदुदा आई खोइसे अन्ना पीबा ngमरोइबा जीसुगा पुन्ना आई खोइ फमिनरिबा आमेन अन्ना एक अमतना आई खोइसे ngasi शोक पनबा ngमरोइ नुमित नुंगति खुदिंग आई खोइसे लाई फतगी एवरी अटैक लागो मतमदा मदो अखोइने खंगजबदी मदो जीसु की खोंखादा लेरे हाइबसिनिबा मोगी अटैक खुदिम जीसु की खोंखादा खोंनेट फम ओरे मोगी पांगल अमदा लेते जीसुना माइथिबा पीख्राइबसे क्रॉसदा मसे कोइ खंगसिबा आमेन अदुना अखोइ एवरी अटैक लागो मदो कोइ खंगसि मदो जीसु की खोंखादा लेरबनी नंगी नतिक अमता लेत्रबने हाइबसे मसे कोइ थाजमिनसिबको अदुना इस्नौसिंग जीसुदा लेखबा खोइसे असुकी मति ब्राइट फ्यूचर ने हाइताइ आमेन थाजमिनसि ईश्वरगी प्रॉमिस थाजमिनसि अखोइ इचमजम मिनते अखोइ उबदा चलोइसि अदुना अखोइ थाजमिनसि ईश्वरगी वासक तो थाजसि आमेन अदुना अखोइगी एवरी अखोइगी पुंसीदा अखोइ तायंपान हिंगी मतमसिदा अखोइगी पुंसी असिदा नसाइगी मागी अहिंग मागी रेजरेक्शन ओइबा पुंसी अदो मदु एन्जॉय तौरगा अखोइने हिंगबदो पाम बाय तै ईश्वरना आमेन एवरी अखोइ एरिया एवरी दरकार लेबे पुंसीगी दरकार लेबे खुदिमक्ता माना मागी हिंगबदुना अखोइगी पुंसीदा थबक तौगने अखोइगी पुंसीदा पांगल हापनी शक्ति पीगनी थौना हापगनी चोकथब लेहेलोय आमेन अदुना अखोइगी पुंसीदा यामना कयनी हेल्दी ओइबा पुंसीदो अमगा अमगा नुंसिनना हक्चांग फबाइसे अखोइ मसेन फुनरगा नुंसिनद्रगा अदुसु जादेबा पुनमक्ते एवरी एरिया दा हाइसिनिको अफबा रिलेशनशिप अफबा हेल्दी ओइबा पुंसीदो अदुनी येशुगी ओइबा पुंसीदो ngasi अखोइदा लेरबनेबा आमेन अन अखोइगी पुंसीदा ngasi यामना अफबा अदुगुमलबा ngasi mahi meyam singdo ngasi अखोइदगी इबुंगो mahaki फिनिश वर्क असिगी मपानदगी ngasi अखोइदा मदुगी माहि सिंगना हेना मागी तौबिखिबा थबसिदा को हेन मिफम तम चंगी मान माइथिबा बिखिबा थबक अदो कोइ निंगसिंगबा चंगी मतम चुपदा लाइ फतबदी अखोइ खोंगनेत लेरेबसे कोइ निंगसिंगजबा मतमदा क्रॉस की थबक अदो अखोइ उजम मतमदा यामना फ्रूटफुल ओइबा याम माहि यान पुंसिदो अखोइ नुंगतिगी एन्जॉय तौरकनी हाइबसिनी आमेन अनि सुबा पॉइंट दा लास्ट पॉइंट नि पॉइंट अनि खक्तनी ngasi ina thorong tawjabase ani shu point di ngasi ai khoi se dharma chen ma misak amane se khoina khangma matamda jisu gi hingatpagi pangal aduna ai khogi punsi da ai khogi punsi chuppa thabak tawgani hai tai ko amen aduna jisu christ na lakpa matamda ai khoida mana piba khudol dudi धर्म चेनबगी खुदोलदो ngasi अखोइदो पिरे ngasi आमेन माना सेबीबा अमसो हिंगत पिबा अदुगी मपाना
धर्म चेंब पुंसी दो खुदो लोइना कोइ पीरी आमेन मसे अखोइगी तालगा अखोइना तौरगा तौबा तौदबगी मपाना फंगबा नते सिदी जस्ट अखोइना लौसनगदब पोट अदु अमखक ने आइतै सिजे गिफ्ट हाइबसे खुदोल हाइबसे तानबा यारोइद पोने अदुना एफिसादु हाइबदो 2:8-9 दा थौजाना थाजें पाना कनबिरे मसे ईश्वरगी खुदोल ने खुदोल पोसे खुदोल हाइबसिदी खुदोल ओइना दम लैदोइनी खुदोल लाइसिदी मीने पिरकपदुनी कनागोमना पिरकपदुनी खुदोल लाइसि अदुना धर्म चेन बाइबसि खुदोलनी मसि अखोइ तानबा अखोइ अफबा अखोइ तौबा तौदबना फंगबा याबा अमत नते जस्ट इबुंगो माकी नुंसि थौजालना अखोइ पीबा खुदोलनी आमेन अदुना ngasi धर्म चेनबदो अखोइद ngasi खुदोल ओइना ngasi पिबिरे शोगी वाहाइना काय मतमदा रोमियो पंदुक निपान की पद 13 कई मतमदा यीशुबु अशीबसिंगी मरक्तगी हिंगतहनबिबा माकी थवाइना नखोइद लैरबदी ख्रिस्ट यीशुबु अशीबसिंगी मरक्तगी हिंगतहनबिबा महाक अदुना नखोइद लैबा महाकी थवाइ अदुगी मपाना नखोइगी सीबा नाइबा हक्चांगसु हिंगबु पिबिगनी है आमेन अखोइना खंगी यीशु लौसन मतमदा यीशु थाजा मतमदा ईश्वरगी ओइबा धर्म चेंब खुदोलदो अखोइदे पीरे यीशु थाजा मतमदा ngasi थवाइ सेंगबदो अखोइगी नुंगदा लैरे आमेन थवाइ सेंगबदो अखोइदे नुंगदा लैबगी मरमना ngasi अखोइना मतम चुबदा खंगदो अखोइसे असेंगबनी हाइबसे अखोइना खंगेबो अइसे धर्म चेंब अमनी हाइबसे अखोइना खंग यीशुगी मपानदगी हाइबा अइसे धर्म चेंबनिसे खंगिङै कईदवे मतमदा ईश्वर से अखोइगा इनक नंग अखोइदगी सुमलाग लापथोक्त्रे अखोइदगी लापथोक सुंगले मिकुब अम फाव ईश्वर से अखोइदगी लापथोक्त्रे यामना नंगनार ईश्वर से अखोइगा लोइनना लैयबसे अखोइना खंगबा ngame आमेन अदुना अदुगी मरमना अखोइगी पुंसिदा अखोइगी थवाइ अदुगी मपाना नखोइगी सीबा नाइबा हक्चांगसु हिंगबा पिबिगनी हाइबा आई वर्स अमदंग पारके फिलिपिया पंदुप अहुंगी पद 5:10 को फिलिपिया पंदुप अहुंगी पद 5:10 के मतमदा अदुगा ख्रिस्टदा लैजब फंगनबनी वाइल दथंग इनबदगी फंगबा धर्म चेनबदो आइगी लैत्रे अदुबु ख्रिस्टबु थाजबगी मपाना फंगबा थाजबगी मपाना ईश्वरदगी फंगबा धर्म चेनब लै आमेन मसी महाकी सीबदा महाका मानजरक्तुना आइना महाकपु महांगना सीबदगी हिंगतपगी पांगल अमसुंग महांगना अवाना खांगबा अदुदा सरुप फंगमिनबा अदु खंगनबनी है सिगा हारिसे अइगी धर्म चेनबा हाइबा यावदे अइना तानबा याबा धर्म चेनबने हाइदे मसिदी कय थाजबगी मपाना फंगजबा लेमना फंगबा धर्म चेनबनी हाइबसे हुजिकी वर्सदा अखोइन ओ फंगयो आमेन थाजबगी मपान खक्तना फंगबा करमनो हाइबा मतमदा सीबदगी हिंगतपगी पांगल को अदु यावबा अदु लैयबा अदु लैबा अदुगुमलबा धर्म चेनबा असे अखोइना खंगबा मतमदा यामना पावरफुल ओइ हाइबा ताइबा इन हाइजनिंगिसे को इन स्क्रिप्चर अनि सिदगी अखोइगी कैनोदगीसु अखोइ रोमन चैप्टर 8 की वर्स 11 फिलिपिया पंदुप अहुंगी पद 5:10 सिदगी इन ओहनजनिंगबसुदी यीशु ख्रिस्टना सीबमसु हिंगतपदुगी मपान अखोइद पीरिबा धर्म चेनबगी पुंसिसे मसे खंगबा मतमदा असुकी मति अखोइदा पांगल फंगी पांगल लै हाइबसिनिबो अदुना मसे अखोइना खंगिङै मसिदा अखोइना हेन खंगिङै अखोइ मसिदा खंगबा मतमदा अखोइगी पुंसिसे पुरा ईश्वरगी पांगल अदुगा लोइनना यामना अखोइगी पुंसीदा हाइता अखोइना हिंगबा मतमसिदा यामना अखोइ करेनी पुरा बोरगी मसक ओइ हिंगनी अदु अइना हाइजनिंगबा मना अखोइसे अइना मखाताना हाइदिङैदा अखोइसे धर्म चेनबा अमा ओइरेबसे मसे अखोइना फंगले हाइबसे अखो हाइदोकपा लाउथोकपा थाजबा मसे तत्तना तौबा अखोइ मथौ ताइबको तत्तना मसे तौबा मसी मतम मसिदा अखोइगी पुंसिदि ईश्वरना सुंथा थादोक्तेबसे अखोइ सेंगना खंबा ngамगनिबो मसी यामना तोइना तौबा अमा चंगी अखोइ दि यंगमिनसी अखोइ हिब्रू चैप्टर 8 की वर्स 10 दगी 12 ता
ai pra pararogi adubu point du khak ai haijarake siga haibse aina aigi wail la thang makhoi gi pukning da thamgani amasu makhoi gi thamoi nung da igane wail la thang se makhoi gi pukning da thamgani amasu makhoi gi thamoi nung da igane hairibu aduna akhoi gi punsi da oja mekel nang dumai tau no he nang sumai tau gadam ni nang ishorna dumai tau do pami dumai nang ona hinganingi haibagi akhoi mathau ta di haiba yai akhoi si manung da i khrabane manung da hak khrabane akhoi khangi ba ai gi manung da i gramnina ai kai dau do na ji khangi ba ai ngang ji chumra chumdabra ai chali ji chumra chumdabra ai manung da khangi ba ai ni khali wa khalon ji chumibra aduna asi isana khange hojik achumbo kaino khange manungdagi nang tawur haibagi nang do tawnune haibagi ne poto haidaga su yaba mi sing hai ta koise aduna shorgi asengba punsi do koi nang hingu haina bagi koi senga haidi mathau ta di isana khangadabne bisi kaino singse church karo haiba church la o haiba haina bai mathau ta dis bible pao haiba ko haina bai mathau ta di akoi chinthiroi dabani haina bai mathau ta di sengna hingadabani haina bai mathau ta di ba masi automatic akoi gi nungdagi akoi machat oirabani ba amen akoi gi nungda i khrabani masi akoi gi machat oiribani aduna akoi tasengna akoi khangmina si akoi ishwar gi wahaina kaya nangi ayola do ina ngakpi gani nangi dharma chendabadu aina ngakpi gani haiba aduga aina nangi ayola do amuk hanna ningsing biroi haina ishorna ngasi akoi to wasak pi bane amen adu akoi manung dagi wangangi dumaina ai nangbu lalhan bidrabani haibase amuk hanna waila roi haibase aduna magi wahido manung da ngangbu wahido koi taasi bako khangsi adugi manung dagi ngangpado akoi madugi matungina chatsiba madu nang aigi achumba aikhoigi mapan thong akhoidi manung thangbadagi chattoini manunggi matungina chattoini ba mapan thongbada mina haibagi chattoina te amen aduga ujiki verse da ai maroi bado haijrake sumaina hai adugi hek makhada aina makhoigi shur oigani amusu makhoi aigi missing oigani yung aina makhoigi shur oigani amusu makhoi aigi missing oigani aikhoina ngasi ishor si aikoina palna aikoina ishor khangma matamda every makhoi gi ishor oigani amakhoi aigi missing oigani ishor si yamna aikhoiga nakna re haitai ba aigi ishor aigi makhoi si aigi oigani haire ba pra ishor ga aikhoiga se aduna aikhoigi every situation lakuma matamda ishor aikhoigi damakta leire ba ngasi ko any lambi le to matam su mana aikoi gi lambi sembi gane asa le to matam su mana aikoi gi asa on bi gane amen aduna aikoi ishor se ishor gi oiram ne koi ai gi ma gi mi sing oiram ne koi se mase koi khangsi aduga kay matam du dui makha da kay khangu hai bai khangu hai na mu yauri bo gi scripture du da khangu hai na khangu hai se kai no matam da ai gi manunggi mi sina aigi spirit man aigi asengba ai oiriba pa kokcha phangraba asengba ai sina khangba ma changi siga khangwai se khangba ma changi kaino khangba matamda ai khoi da mana wangange every situation laksono wangang kani ba khudak to wanga kani manung dai nga kani khudak ta nang plan to da bi da ko nang na plan to da na ta ba manung dai nga kani adu akhoi ngasai adugi ngangpado madu tani akhoi ngasi manunggi ngangbado madu khangna chatpase akhoi mathau tai amen experience tu kana tewa saidi dumaina ngama bani chatpa aidi skok li jam leibani aina khangradi loye kaina ko adumaina chatpa natta bai tai ba ko adu amuk makha ta na kai matamda maramdi aina makhoi gi dharma chenda ba adu ngakpi gani hai adu ngasi aikhoi ibungo mahaki thaujal gi opao pap kokpi be opao se akoi sandoingai thaujal gi opao sandoingai akoi hene shoru khangmang makani akoi sungkhang khangang da ba mi do hene ishor gi numshi ba thaujal ma bu hene khangmang makani haiteba
mabu hena khangma ngamnge nang aigi punsi da yamna mating thongna pangal lena thauna lena sok thaba leitana aikoi ngasi hingma ngamnebo amen adu magi kokpi base akoi phajana sengna khangba tai ai se ngasi dharma chenbu oire base sengna akoi khangma mathau tai madu khanghanba mathau tai amen aduna madu khangma matamda kristagi hingatpagi punsi ahingba punsi duna aikoi gi punsi da pangal leina matik leina thabak tawgani haibasini akoi ngasai Philippians pandup ohumgi pada tarada kaya matamda sumaina hai masi mahaki sibada mahaka manajaratuna sibada mahaka manajaratuna aina mahakpo mahana sibadagi hingatpagi pangal ko mahana sibadagi hingatpagi pangal haina aikoina masida u phangi sibadagi hingatpa pangal laina ko aduna thajab aikoi khudimaki punsida ngasi sibadagi hingatpagi pangal do aikoi gi spirit thawai sida leirabani aduna ngasi pol haise madu khangu aikhoida Jesu gi sibadagi hingatpagi pangal do aikhoida leire habase khangu madu khangu matamda aikoi gi physical or body si phawda effect oirakaniba haibadi manifest orakaniba ishorgi blessing mayam do aikoi gi hakchang da anna ay punamak je pung ko punsi do aikhoida phangjagani haitaiba amen aduna punamak laktuise Jesu gi mapandagi ai dharma chenba amani ai dharma chele habase masi asi akoi khangba matamdani haibata ko aduna masi akoi sukau ko wajade ai tatana haidokpa lauthokchaba ngang thokchaba se masi ai mathok tai aduna isnau sing aduna aikoi khangsi Jesu na lakpase ngasi aikhoida mamaki abundant life haibda magi hingma punsi do eternal life do aikhoida piba lakpani aduna aikoi eternal life hairaga hingbadu khakta te hingbasida yamna quality leiba punsi adugi punsi do ngasi aikhoina aikoi punsi ibungo mahana piba pami maduga loina aikhoina hingbado ibungo mahana pami punsi da hakchang phana na da yektana aikhoina tayang pansi hingba pami aduga akhoina khangmina ba yaba madi ngasi lai phattabagi pangal lai phattabase tasena Jesu na maithi pikre aduna ngasi every attack aikhoida lakpa matamda aikhoina khangadabadi lai phattabagi every attack numti gi laksenu Jesu gi khongkha da nang leikhbani nangi pangal amata ingro matu nao pawo sokhan mangam rebase masi koi thajamina si amen aduna aikoi adugum loba ngasi ishor do ngasi aikoi gi punsida ngasi dharma chenba gi khudol aikoi da lemna pibirabani aduna aikoi se dharma chele baji khangma matamda hen ishor se aiga kyagi matik nakna na lei haibase adum khangma ngamakani haitaiba ko aduna ai dharma chenba mane habase kawu yade aduna akoi madu khangi ngai ai ta seng ai gi nungda ibungo mane isan khiba magi wahai magi well mayam singse ngasi aikhoida leiba si matungina mina ngangna ba sakna da mina ngangna dragasu mina haina dragasu isana khangna achumba mina ne chumthora ko matam da harau harau jane ba maramdi mahai chumi ai tawi soire ai manung dai ai o ma na ngon ngangai se chumthora je chummi mina hek chumthora ko matam da ma na ngon dumai hai ba do koi khanba jade positive khansi thawai da ta thawai gi oi ba keno se ta se ba manung dai ngang ta se manung dai mi do hang si ba chumbra ma na ngon hai sen ai kok tagi matungina ma na ngon ngang ka dai na taw da bi da khanthaba leitaba khanthaba ngamdaba asigi akoi gi kok sigi matungina chatpa hingba natana thawai gi matungina hingsi ko aduna any akoi gi punsida semdokpa chumthokpa yaba ko soirakpa matamda akoi kareni mi mu hekta nang nang ngon chumthokadra nang takadra haina koina ngakchau thekpa ji kaina kanano diabol ne ko aduna diabol sini men ngakchau thebise aduna diabol gi punsi do khangi napal nolukpa isona nolukpa singbu thoujal pi na be hen chauthokpa singbu thinge chauthokpa se kadai lei ai matamda lai phatabagi machat ni hai tai isorga pura jekna bane hai tai chauthokpa se adu hek chauthokpa napal nangumana nang nai ngon da kadawino ai adu tokhi bra ga tawise
asi lai bhatabagi machat tu ne akoi ningsing minasi ko asigi se hek la khama tam da si akoi machat akoi nolukpagi machat to akoi ne ko aduna madu khangna akoi manungi mi do khangna manungi mi dugi matungina chumi haise noluk chabudu leisi nolukpa singu shona thauja hen pina be wangna thangat pe amen hallelujah aduna aikoi shogi aning badugi matungina akoi hingsi aduna madugi aning ba magi ngangbi ba mana bibiri ba dharma chenbagi khudol se akoina khangna hinga ko matam dadi yamna mahayan ba yamna aseng punsi yamna adugum lo phajaba punsi healthy oiba na da yekta ba harau bagi bright future aduna thangani hai janinge ba ko hojik tagi tung da hojik ta natana tungi phawba bor gi mase oirga akoi hingani habesini amen aduna ngasi akoi aina aroiba da haijani mududi ishorgi adugom laba blessing magi wasak biyo mayam do ngasi aikoi da ngasi urabra haibasini ko aikoi thengarabra madubu aikoi ngasi madugi madu ngasi su aikoi enjoy toribra haibasini ishorgi adugom lo wasak biba bor mayam sing ado adugi mahut aikoi hujik tongan ba negative samasya kya ama aikoi da ngasi ana aye kaya ama ngasi thengnaba aduga mayam lakpa taragadi ngasi aina haijaning mududi ngasi ishor gi ba complete jesuna loibe ki ba thabak mana hingat khiba aduda magi eternal life aduda ekoi mifam thamasi mana cross the mighty bi khiba life patabagi diabol gi matik pangal punama mighty bi khiba thabak ado mado ekoi ningsing minasi every ekoi gi journey da ekoi gi khongthang khuding makta ibungo mahang na ekoi da ngasi adugum laba mai pa ko pibi gani ko aduna ikoi aina haijani mududi prabhu anabase kokan biu prabhu samasya si degi lothok biu aikoi ne every anabagi urasu praise prabhu na punamak tokbi khramni hairasu prabhu na ikoi gi tamak ta ngasi aikoi ne prayer to prabhu na punamak mai thiu pi khre aikoi ne haijo matam aina haning isina aikoi ne every prayer to matam da as kaino oma laktori kaino mi shona thab ama shona kan dagi mathak tagi sarga dagi thadar tore kaino om toroktori action ama toroktori haibagi akoina khalle yam mina khane adu aina haijani mududi aseng ba thabak toroktori kai din mathak lom dai ma pani nate manung dagi ne hata heba amen akoi manung da loina fit torkramni loina akoi da jaw kramni joy life adu kom laba eternal life asi bidigi Hinggatpagi jesu gi punsi do akoi da ngasi leirabani amen hallelujah aduna ngasi madu aikoi leire haibudo khangaga jesu gi cross du dai koi tattana me pham thamjaduna madu gi benefit me am sing do aikoi nungti gi magi hengbagi borado aikoi nungti gi enjoy to minasi amen koi shor gi maham de koi me am sing minasi thangasi prabhu hallelujah nang koi gi tamak ngasi cross ta sinana bagi tamak ta nang lakpi khi amasung madumak fulfill ohen biduna ibungo aikoi bo ashiba dagi pap dagi amuk convenient bagi damakta ibungo ashiba bu life patabagi pangal adubu nangna sibi duna amu hingatpi matamda complete life patabagi thabak khudimak manghan takhan gre prabhu na hang ngasidi aikoi hingbagi punsi asana thanba adugum tanna khraba nahakal tanna khra mari do samjan biduna prabhu aikoi ga kai dawnung da thadok piroi do punsi do ibungo na hang ngasidi aikoi da madugi board hai thabire prabhu kai dong na hang aikoi bu thadok pidre yamna fruitful oiba mahiyan ba pangal leiba matik leiba punsi da aikoi da pibire prabhu hallelujah thagachai asuk chaw khar baran khom se aikoi da hithabi bigi dam prabhu aikoi thagachai asuk chaw ba ibungo aikoi na tala sungphang phangroi da ba dharma chen bagi khudol se aikoi da pine bi dam thagachai prabhu aikoi wa sukki ma ding shi bigi dam aikoi numin nungti khuding aikoi lauthok chagani ai jesu ki mapa dagi dharma chele jesu ki mapa dagi ai gi khongnet pham oidun lei lai phatabagi pangal kudimak haina koi haidok chagani prabhu lauthok chagani nangi cross ki thabaga do aikoi numin khuding aikoi lauthok chagani nanga tawbi ki ma thabaga do aikoi harauna aikoi langam ma mani haidun aikoi lauthok chagani prabhu thagachi prabhu asugam matik leiba nangmaki punse do aikoi da haithabi bagi dam thagachani haijaba thagachaba kudimang jesu christ gi mingda haijabani